Minister Nongthon Mambire na khankalaba mioi mapan da bank loan phangan khre beneficiary sing nasu bank afaba bari thamna basu apin tor yang ga ini pan baningol sako bana lapada governor minister hani minister amati atai lusu kya na Manipur ki ningol sing dai pa pau den pina lamdam masida phangjaba yelhau nga sing bu yokat aba fisheries department na orang paket view hai na deputy minister yumnam joy kumar na pulokai amasung Diwali ko mahida bambula roke na singba thapa dagi Manipur da haksang so nga oi pamong da nungchet mot ki sang ang hengat pre mayam kurum jari adom ni bas impact news ni ai ke thoksom na hojek pungsa si phawgi maru paw sing miam da bijari miam gi numit ta lakhiba wakat ki matungina si minister nongthom birena ahan ba oina bank ki khutang da awaba tarba sing da loan mating pi ba hokre si minister nongthom birena ngasi khankalaba mi oi mapanda Manipur State Cooperative Bank Limited ki khutang da shop loan oina lupa lak ni putaru kalisung yang khai gi senpham bauprada laiba CM secretary ta asamba thoram ma galoina na yethoki mamangai da torom da bamong da BJP na lusing bano balaka kasina singa chinga khut ka mana bamong da sel gi oiba mating pi ba sida apen ba phongdoki ngasi loan gi mating ado Imphal West District tagi mioi ahum Imphal East District tagi mioi ani Thawbal Bisnupur Ukrul amadi Tengnokpal District tagi mioi ama yauri thorom adu ko mari laina na si minister nongthonam biren hai BJP na lusing ba no balenga kasina miam gi numit amadi singi lusing ba singi numit pangthok paki kari kana ba leibagi haibi go wafam lakta banate lenga kasina miam ga unaraba matungda miam na kari awaba khudong sadaba thengnari bage haiba khangle khutsa haiba mioi singbu masa marom dom lepsa ba ngamna ba Manipur State Cooperative Bank Limited ka khusam naduna shop loan oina ngasi ge senpham khara miam da sinna ba ngamle bank na lenga kasina haiba tabi tuna loan gi senpham piba sta pen ba phogdoki loina na beneficiary sing su loan gi senpham sang naina pikatuna bank ka phaba mari semka na basu se minister na appeal torkli mioi mapan da ngasi lupa lak ni phugu toruk means yang khai gi me na ngasi aigi office da koina yenthoe Manipur State Cooperative Bank bo yamna thagale ma khoina sumai togana mafam du da miyam gi numitu da lakpa demand leiba moina makhut masa heba khotpa togjari ba mayam do madu moina thiraga aina chalu hai mafam lu sala kana moina yare haidana mogi mateng pangna mangasil pa lak yang khai mu hena loan bibi dana aduguma masana masabu hingjanabagi thabuk sujaba hogjanabagi aduguma encourage toguse machine miyam gi numit anoba sarkar sina semjabagi amadi single leader singi numit anoba sarkar sina semjabagi miyam da kana ba pibodo hore haidana miyam da masigi paujel simaga pijari Thawbal district ki manung sana Thawbal saban tong mamaya lekai ki sanasam kunjarani ready made calendaring da haithoi singthoi ki mating ona ngasi lupa lak manga gi loan gi senpham phangki khutsa haiduna su bapung oiba senpham leitabana thabak paikhat pangamdana matam kaya leiramba sanasam kunjarani na miyam gi numita se minister da loan gi senpham kar pibina ba haijabada se minister gi miyeng makada Manipur State Cooperative Bank Limited ke official laktuna yangsen ki loina na loan gi senpham adu phangki bani loan gi senpham masi phangbada sanasam kunjarani na pen phangdok ki loina na makhata na honaduna maha ki thabaga se hena pakthok sauthok hange loina na atopa mioi singdasu thabak pi na bahona ki haibigi thajaba thamlakli sahi tranga thawan gi sim panbada chumna asu ai kaisu kaidi ado akhoina nongmata wakap mi phama sumaina miyam gi thambi dabanina chaluba ngamde isagi thabak sinjabanina ado sigi thambak bajida asoki matik pendana ngasi aina nongmadi chalaga aina pendabaji angtangdi aina wakacharuraga yabra yengena chaluba tamjira ngasi semna yabiraktana aigi tawbi baje ubidana ado chakanogi bengi mi thabiraga laktana ai ngasi paisa lak manga phangjari baje ai asoki matik pena hainingai leitana thagali hiang gi nini panba ningol sako bana lakpada Manipur ki governor Dr. Nazma Heptulana Manipur ki miam da yaipa paujel pirakli maitai purupna maruina pangthoktuna lakpa kumai asina haujikti lamdam asagi atai purup singbusu konsinduna apunba madi amato bi asobu khudam ama oirakli haina governor na phongdorakli kumai asina saukhatpa madi nungai yaipa lamdam purakpada mangsil thabada natana apunba madi amato oibi ki wakal poghanduna hena nungsi sanana leiba lamdam ama oiba ngamal lagani haina su
फोंदोरकली लोइनना मबुंग मपा अमदी मसे मसल सिंग मरक्ता लैबा मरी बुसु हेन चेसल हलगनी हाइना गवर्नरना फोंदोरकली निंगोल साकोबना लापदा मणिपुर के मिनिस्टर नोंथोन बिरेना निंगोल ओइबिसिंग याफा पाउजेल पिरकली कोमई असना लापदा स्टेट असि हेन बरा सेटपा तंगदु लैताबा मफम ओइनबा मियान मतिंग पांगबि हाइना मिनिस्टर ना अपील तौरकली मिनिस्टर महाकी याफा पाउजेल दा हाई निंगोल साकोब असि मालेमदा यामना तांगना फंगबा युमनाक ओनख्रबी सागै लाना सतख्रबी मसे मसल अमदी निंगोल ओइबिसिंगबु ममा मपा अमसुंग मबुंग मौपा ओइबिसिंगना साकोब अमदी अंगब कुदोल तंबा फजरबा कोमई असना लापदा लमदम असी हेन इंग तपा मफम अम ओइरसनु हाइकी नाकल अमरमदा निंगोल साकोब मनुंगदा nga marang kaina phangnana balaingakna ngami singda award piba yauna thaba kaya paikat pa hore hainasu se minister da makha tarakli fajagraba numitchi sina lakpasida aina manipur miyam da ina haijaning basi ekhoi matam kuina Manipur si tangdu leita dana leire adubu haujikti miyam gi support gi amadi sorna sanbi bidagi koi khara khaidi tangdu leita ba ing tapa hanjal laktana sing tamda leiramba ungkhatna ramba tamgi mpham da leiramba irang ayamba koksale adna masi makhata na lamdam sida ing na chingnai khoi amato oina lemina ba sugumba hajakrapa sakobugi lakbasida miyam dai yaifa paujel pibaga loina na apil si tawjebani loina na sakobugi phangba yaba pot sei khara maruaina khoi yamna tongnari ba nga mamang da puthokiba 85000 kg muki sangdu dagi handak su ta dana puthokna na ba haidana farmer sing da incentive kari kari pidana kan honajari aduna thoidongna nga chakisu miyam da awat por leiroi haina miyam da wafam simtang gai tamjari हानगी चीफ मिनिस्टर ओइरबा हौजिकिना ऑपोजिशन लीडर ओइरिबा कांग्रेस के एमएलए ओ इबोबिना सु लमदम मसिगी मियामदा निंगोल साकोबगी याइफा फाउजल पिरकली कोमई असिना लाकपदा फुरुप कयाना खुंदा मिनरिबा लमदम मसिदा तंगदु लैताबा पुरकपा मदी नुपी सिंगदा सथबा मियोत मिनई हंथबा ओइरसन हाइना फोंदोरकली साकौदना अरैबा सामिन थकमिनबा सिगुम्बा निंगोन साकौबा सिना लाकपसिदा मणिपुर लेरिबा प्रजा सेक्शन खुदिंग मक्सिंगसी निंगोन गा पिबागा नुंसिनरिबा सुमाइ तौना लेमिनरिबा जाति कोई लेमिनरिबा मयाम पुनमक्सिंगसे अमुक हेना नुंसिनना जाति अमगा लेमिनरिबा मयाम जिंगसी नुंसिनना साना सिनना शांति होइना लाकपा वरसुनु हाइदना आई मणिपुर लेबा प्रजा पुनमक्ता आई अपील तौजरी नुपीदा इसन इसा लेरिबा मयाम चथबा क्राइम सिंगसी मसी हंथननबा कोई नुंसिग्रबा इसन इसा सिंगसिदा चथबा नुपी चथबा क्राइम सिसु कोई यमना नुंगाइतबा हाइबा तारे मसीगुम्बा सिसु कोई मसिंग हंथनबा जीरो दा हंथन लाकननबा कोई पुनमक होटनमिना सी हाइदना निंगोन चाकौबगी नुंगाइरबा सिगुम्बा फेस्टिवल सिदा मसीगी आई अपील खरसी आई विचेस आई पीजे बने मणिपुर लेजिस्लेटिव असेंबली के स्पीकर युमनाम खेमसानसु मणिपुर मियामदा निंगोल साकोबगी याइफा पाउजल पिरकली ngasi युमनाम लेकाइदा लेबा स्पीकर युमनाम खेमसाना मियामदा याइफा पाउजल पिरतुन हाई कोमई असिना मबुंग मौपा मसे मसल गी नुंसिनबा हेंगन हनबता नतना कांगलुप कुतिमक अमगा नुंसिनदुना तंगदु लैताबा लमदम ओइरसन हाइबा पाउजल पिकी हियांगी निनी पानबा थांग नुमिता मणिपुर पुनबगी ओइबा मणिपुरी सिंगोइबा निंगोन चाकौबा मणिपुर सिनबा तुंगना पांगथोकपसिदा मचेन मुक्पागी लेनबा मरी अमदि तोआन तोआनबा कम्युनिटी लेनबा मचेन मुक्पागी मरीदु मसी लाइबा निंगोन चाकौबा सिना पुनबगी शांति ओइबा नुसी चानना लेबा अमदि अफबा इंगबा अयिंगबा लेबा अमा ओइरसनु हाइना आइना पाउजिन पिजरी निंगोल साकोबा कुमहिना लापदा राज्य सभा के एमपी के भवानंदा वर्क्स मिनिस्टर थोंगा बिस्वाजी Health and Family Welfare Minister Elzenta Kumar, Forest and Environment Minister Thonazam Syang Kumar, Social Welfare and Cooperation Minister Nyamsa Kyugyan amadi CAF and PD Minister Karam Syam Nasu, Manipur Miyam da Yaifa Pausel Pirakli, Komay Asina Lapada, Landamasi Nunga Yaifaba, Sakatpa, Ningol Piba, Aniki Barakta, Nusinaba Hengan Poida Sonhaina, All India Trinamool Congress AITC Manipur Pradesh, Northeast India Development Party NEIDP, Coalition Against Drugs and Alcohol KADA, People's Association of Kanglaipak Ipak amadi Universal Family Organization UFO nasu yaipa pausel pirakli hayeng pangthokadriba lamdam sigi khwaidi saw komai oriba ningol sakobagi mangoinana ngasi Smart Security Service tera na sidra ningol sing sakhokre
Tera Kaitianda, Label Lubasiki Sangli and the Pangtoki Batorum Asida, Tongan Tongana from Sing the Lakpa, Ningol Singda, Angambakodol Pidona Masimana Oibiki Nuksi Mari, Sessinahan K, Loyana Smart Security Service Teragi, Matau Masakangba, Tabak Toba Stop Taratareta Lubasina, Mana Pidona Kai Kondabas Utki, Tungda, Sali Rama, Saminaki. Indigenous Minority Socio-Cultural Organization asindana ohum lak suba singtam ningol sako batharam ngasi organization asigi news second liba office ta pangthokre haugalag liba naha singda lamdam asigi tongan ba purup singi puari sing khanghan ba mathok tai amadi purup singi marakta nungsi chana na laibina ba mathok tai haina isomgi hanagi president N Rajendrona thoram atu da fogdoki tongan ba purup kina pi singda kodol potsu tangki Mapanagi lapa kwamna yonba bosri phamba khungu kap thaba apanagi lapa mayang mayamadi ngasi maiti ekhoina akoi dharma mana bane ama ai emungda pusala tumali ai emungda pusala chak chari adu ai gi sinaw sachu mana ba khena da ekoi sigi marakta ngasi ai magon kanda ba yawi akoi ne phana kana ekoi amata ni haiba targa su sabu mata da madi amang ne haiba post ngasi ekoi society de leiri ba agadi kambu mora mo ai makoi ne ekoi se amang ne haiba mina makoi se ekoi chaman ba ya de possible leiri aduna kanano sida pamise akoi amatani Tare suba pay commission ga mari lena na lagliba October 15 dagi Manipur lenga ke employees singna paktak na casual lab law ki sanction ga doriba khongjangda Manipur secretary lariba officer singna sawgalagani haibi thajaba pirakle haina Manipur Government Services Federation gi serola mana hairakle loina na Prime Minister Office tagi state asigi chief secretary da tharakliba warola dagi paukomsu hanbina baserol sina taksilakli 2017 pangthokre ngasigi thoramadu da chief guest ki warol piraduna deputy chief minister Joy Kumar na lamdam asida ta phangba yelho nga singbu yokhana ba thorang paikhana ba fisheries department afil tawki loinana mahakna su thorang adu lokhalakpada pangba ya mating pumna mak pangani haina thajaba pikhi mahana makha taraduna hai nga gi mahaw asisu thaina ga manatre nga gi asengwa mahaw adu phangnana ba aikoina thabak lokhalakpa mathau tai Lamdam asida putoli ba nga sina miyam gi apama kokhanba ngamdaba maramna sahi khudingi nga metric ton listing taradi miramdagi leiduna state asina seasonary miramdagi nga leiba sik tongnana ba state asigi nga mi singna kan hona pi mathau tai haiki ngasigi nga mela adu da district tagi lakpa nga mi singna stol yakhai mapan hangtuna saruk yakhi resource mobilization tonba saina yo ko batang de yamne lei ai khanbeda khanbed su adu haibasing ju ko loinama haibasing tap tono honasi fishery department gi budget chi yam ka hai chawbulati adu soidina ko gi matangi laiba ari da ko hengalaba adu matangi da su hengalaba adu loina state ki di resource is very limited adu yam kana ko piba wagani adu gi mota ko ne togedodi central scheme oina lawraga Kasai fishery department ki budget se software ba to se togudu mo mayam na pami se thabatu phajena panthok pa koto adu ni palwa thabatu on thoga phajena successful hoita ke di there is no dearth of fund Diwali kumhi dangarang bambula roke na sing bathap tegi haksang soringa iba moongda nungsit mot pagi amasong nil khongwi sang mamang sahi tegi hengat kre ngarang nungtil pung ani tegi numidang pung tara phawpada nungsit amot payaw pagi sang asi revised national Ambient Air Quality NAAQS NOx na permissible limit oina piriba 100 micrograms per cubic meter adu yoki lamphelda leba Manipur Pollution Control Board ke office da pawmis ga unabada board asig chairman L Radhakisorna nungsitta mot pigi sang asi nomo gi wangkhalakni Diwali mamang da leramba nungsitta amot pa yaw pigi sang adu nganang Diwali nimitadi NOx na piriba permissible limit adu yoki Miyam na su nungsit mola badi miyoy biki haksang solakani haiba sida natana bambula na singba thabada thingba thamli haiba kaukthok tuna bambula na singba thabadi ki nungsitta amot pa yaw biki sang wakalakpani haiki Pollution Control Board na nungsitta amot pa yaw biki sang hanthana ba masung city yama da laigada ba nil khong biki sang laksina ba laingak ta takna tuna thabak paikhat pa horagani haiba wafam su Radhakisorna thamlakli amot pa yawdaba nungsitta masi legadabani adubu ngasi Manipur da akoi ahanbada sigi color sida leire anisubada mase matamgi matungina pungsingi matungina si
कलर्स दे लेरे पिक ओवर हाइदना कन्ना बोम्बला मेकअप थाबा मतमदुदा फंगजरीब रिपोर्ट से सिमक चपचाना लेरे खोगी नुसिद असी सिनी नुसिसु सेंग्रे नोइसु नॉर्मल वांगबदा लाइक एबनॉर्मल ओइरे अदना मसिदा खोइना लोखत याबा ऑनरेबल सीएम तानजरगा अखोई मखा ताबा मसिदा चंगइबा गाड़ी सिंग डीजल गाड़ी सिंग करी सिंग थेंगनना हाइबा तारे करी स्टेप लोगदोबनो हाइबदुदी अखोई खनजरगा लोकथोकसेगे अथु मतमदल लोखत्रगदी अखोई इम्फाल मनुंगदा लेरिबा मरुइना इम्फाल सिटी ददी सिगी कंडीशन से अखोई ngaraंगी रिपोर्ट से फंगजरे हाइदना मयामदा लोकथोकसेरे दिवाली कुमहैगा मरी लेना नुपी अंगांग यावना नातै सादबा मौंदा इसै नोमाइगे थोरम पांथोखलि हाइदना सिंजाबै सिंगा मथक लैबा पजल रेस्टोरेंट मतम पुंबगी ओइना JCILPS स्टूडेंट्स विंग ना थिंजिनख्रे रेस्टोरेंट थिंजिनबगी थौदोक असि ngarang numidag pung mapan taba duaida thokibani pajal hariba restaurant ta natai sadaba mongda isai nomai gi thabak sathare haiduna laikai gi mioi singna JCILPS student wing da pau piraki pau adu tabda gi students wing gi kangbuna mafam aduda sangsilubada yuna singba sisinabada natana jagoi sarama thengna ki hairi students wing gi kangbu aduna Impal West police ta pau pibadagi mafam aduda Impal West ki makok thongba officer sing yauna personnel kaya laki mafam aduda laikai gi miyam sangsil laktuna irang hauge tokhi adubu police na ngak sen batagi irang di thokiti police personnel sing aduna building gi ahum suba floor da laiba restaurant atu da sanglaktuna leiram liba isai nomai da saruk yakiba miyoi sing aduga wari sanaki police na irang thoktana ba haiduna mafam aduda leiram kiba nupi nupa punama police ki gari da haptuna loina ma pukhi the IT's vibe unflug autumn gi isai nomai atu da saruk yara ba miyoi amana phongdorakpada lupa sani pipa ticket kaktuna isai taba lakibani JCILPS students wing gi convener Manjit Sarang themna nisa phawba season aduna natai sata mongda asigum isai nomai tawba se awama thakti yaningdi lamdam asigi sana lonsat thugaiduna asigum thawong asi sathadana ba miyamna mateng pangpiyo haina phongdoki yamna maring marangba mapangi kui westernization gi badugumba culture no khak tawrkanda aigi sagi horpum identity mas khangdaba mom khakta ngasi kui sana unison bagaloina na kui mong marin ta da mongda kui jagoi sei tawrkanda kui leremba siam daibak chibam khangna na student wing gi maketi gi logjai haiba bhum asida nubin pa kya am khangna kui ton ton ba mitup nan manipuri kya am khaksu ga khanda am lerame do mam thara mayam gi kano to budagi thoki ba khot ki mayam khaksu sani sekanda leremba Mungkin manungda mai musala kata udik hindu kan da mapan da koi fagi jaga sing da yengi da mongda jagoi sai saba yorok pudagi lekai miam sing da pau kira pudagi ai tare hariba sigi puzzle koi hotel asi recharges abani nakal amaramda ngarang diwali kumai ga mari lena singjamai singa matak talaiba puzzle restaurant da phi setaba nupa nupi kaya jagoi sarami haina pau se amada phonglakibadu yumpham yaudabani masung restaurant atu da aronba ka amata laiti haina the IT's vibe ki organizer sing na serola mada sengdorakli loinana thodok adu ki matanda JCILPS ki office ta thomi singa punna phamina duna wakal tamina ki baga loinana adu gumba thodok adu matungda amona thon jararoi haina so serol sina makha tarakli matang sos the break amalosage Manipur pani malange tongan tongan ba I pau singa loinana koi break ki yam thun hanjarake impact news bu ming tadun lebi break matong mayam amukara taram oksari bulletin asige makha ta pau mayam da bizari Saliba Thas ki kuntra da pangthok kadariba college students union ki mikhalgi code of conduct Thas ki kuri thudi ka sana bahorang haina joint students coordinating committee JSCC na sengkiba election ki monitoring cell na laukthokre kasamthong top lerak talaiba Manipuri Students Federation MSF ki mayai loisang da paumi singa unabada monitoring cell of the colleges students union election 2017-18 MSU MSF KSA Suki convener dollar loitong pam na haikibada election code of conduct lighting manung da mahiroi singna aranba pambai sizinadana vote kombigano vote phangna bani haidana saksa haijana ba mari selian ba yaroi pangthok kodar mikhalasi mapung phana pangthok ba ngamnana ba mahiroi security force amadi lamdam siki miyam na mating pangbiu code of conduct sanani ke manung da kanagumba mioi natraga candidate na aranba lambi tawduna vote khomlamba thengnarabadi monitoring cell na action lokal lakani hainasu akan wafam thamlagli JSCC की मखादा monitoring
Cell of the College Student Union Election 2017-18 asi khoi seme the 30 the tawgadaba college election asida niyom chumna free and fair the khoi election asi pangthok pangam nabagi dongtani khoi gi candidate singi mama pa sing nasu candidate sing da ehenba paisa thadabidaba aduga yamna khoi gi shanti oina free and fair the khoi gi election asi pangthokpa ngamnaba honabada khoi gi guardian sing aduga parents sing nasu mateng pangbi oina monitoring sing gi magi di apin tawjari India की तोंगान बा इंस्टीट्यूशन सिंगदा पोस्ट मैट्रिक हायर प्रोफेशनल कोर्स सिंग तमले महिरुई सिंगना एकेडमिक सेशन 2017-18 की फ्रेश अमदी रिन्यूअल NEC स्कॉलरशिप लालिबना पेपर अमदी की दिसंबर 19 फावदा ऑनलाइन दे अप्लाई तोबा यारकनी हाइना डायरेक्टर ऑफ यूनिवर्सिटी एंड हायर एजुकेशन मणिपुर नसेरो लमदा खंगलकली अकुपा मरोल गिदमा www.highereducationmanipur.gov.in दा खंगबा यागनी हाइरी मरम सादन महिरोई सिंह फाब पुनबकी थबक तौबीगन हाइना ऑल इंडिया स्टूडेंट्स फेडरेशन AISF मणिपुर स्टेट की माइकेदी मरी लेनब सिंह पुनिंग सिंह सिलकली हौखिब अक्टोबर 13 दा इम्फाल वेस्ट कमांडोना फाजिनखिबा ऑल इंडिया स्टूडेंट्स फेडरेशन मणिपुर स्टेट की सेक्रेटरी KS रामेश्वर ngasi थादोरखिबगा लोइना फेडरेशन असकी इराबो पवन दलैबा ऑफिस दा असम थरममा लोइना KS रामेश्वर बु ओपकी थरममा पांगथोखी थरमदा ऑल इंडिया स्टूडेंट्स फेडरेशन मणिपुर स्टेट की वाइस प्रेसिडेंट लौरेंबम विवेकरना मरम पीदन केस रामेश्वर बु फाजिन खरगा मरी सुंगले लेनदबा मराल पिसिनब होनब असि लाइबक थीबनी असिगम थोंग सिंग असि मतुंग थोगन बिकन हाइकी हौखिबा अक्टोबर तारीख 13 थांग नुमित हाइबा नुमित असिदा ऑल इंडिया स्टूडेंट फेडरेशन मणिपुर काउंसिल की स्टेट की सेक्रेटरी की थौ पुबिरिबा खुंड्राकपम रामेश्वर सिंगाबु करिगुंबा मरम अमता हाइरमदना मरम चादब मोंगदा इम्फाल वेस्ट की कमांडोना फाब की थोंग तसेंग यानिंगदे लोइना हाइरिबा थौदोंग असुंबा मतुंगदा अमुक हना थोक हंदनबा AISF मणिपुर काउंसिल की माइकेदी हाइजरी GST registration तौद्रिबा इम्पैक्ट टीवी की LCO संगे GST registration लालिबा अक्टोबर 19 दा इम्पैक्ट टीवी के ऑफिस दा तौरगनी मसिदा LCO सिंगना GST registration तौबिनबा तौबदा संगबा मरी लेनबा चे सांगसिंग पुरकबा इम्पैक्ट टीवी की मैनेजमेंट माइकेदी अपील तौरकली Ward number 10 Nambol Municipal Council के Ward Development Committee न सिंद्र गसी नंबोल साबलेकाई कम्युनिटी हॉल दा अल ओरबा सही हुमफु हेलबा पेंशन फंगद्रिबा सिंग अमदी नौना कार्ड फंगलबा मियोय कुनी थे पेंशन की सेनफम फंगनख्रे कमिटी एस की प्रेसिडेंट S चंद्रकांतना हाइकिबदा लेगांग पेंशन पीद्रिबा अहल 15 अमदी नौना कार्ड सादुना अहान फंगलबा कार्ड होल्डर तरेता गसी Ward Development Committee न मकोय के फंगफम थोकप सेनफम पिजरिबा सिदा नतना सही सुरबा ओलेस पेंशन फंगबा यारबा अहल सिंगी मसा मसा की कार्ड सानबा मरी लेनबा डिपार्टमेंट का तानरगा पीनबा थुबदा होनरकनी हाइकी ngasi थरमदा M नंदो सिंह एग्जीक्यूटिव ऑफिसर नंबोल म्युनिसिपल काउंसिल S सोमरेंद्र सिंह काउंसिलर वार्ड नंबर 10 P बोमसा वार्ड मेंबर S चंद्रकांत प्रेसिडेंट वार्ड डेवलपमेंट कमिटी अमदी CS देबा प्रेसिडेंट नंबोल सबलेकाई डेवलपमेंट ऑर्गेनाइजेशन सरुक याकी सरकार की कदमों को Kangleipak Academy of Visual and Narrative Arts tari subkanguk ki oina mahi tambal loiraba singi convocation fangthokre tharamadu academy aduna sinduna ahanba Manipur Rifles compound laiba lining to sanamai complex da fangthoki taramadu ki manungsana academy adu tagi mahi tambal loiraba loirabi singbu sanamai lining fee amamam copy ba kanoina mako mathang takraba mahirwe singda selgi manasu kusinaki academy adu ki mihut sing sanamai lining sapamyu kana taramatu da saruyaki Hokiba October da Bisnupur District Hospital da Naurim Ombi Premila Devi Bulaing liba doctor na thawai bi da badiki laiki da bani haibigi wahau da ngasi phauba asi baksang laudana lakni aduga misi asi matang da sengkiba JAC na ngasi su tawul bazar da miyam gi oiba mifam pangtok tana warip kaya laukre
Saliba October Tasiki, Tarukagi, Manipur government abadi JSC mihut ke wari sanaba hokraba sida ngasi phawba JSC na thamkiba wafam da government na thabak oina pangthok tana lagli makata na karigma laliba October kunithoi phawba gi manung da Manipur government na yasinaba proktrabadi mathangi numit kut tarik kulumdoi tiki Besapur district ta laiba government ke office kodima shutdown tokuni haina JSC ki convener TSB na phongdorokli Mioi kayana iba masung MB meme amadi thoithoi okotji anina edit tawba puwari gi lairi kaksingi wari haina mingthon wa lairi ki an bolum ngase kaksingi district ki kaksing pausu pat lekai daliba library and information center gi mipun sangda pangthok pathoram amada phongkhre Dr Pukramram Rajendrana publish tawba kaksingi wari haina mingthon wa lairi ga si phongbi thoram aduda history society kaksing na sindana pangthokhibani National Cricket Club ki mi makada Manipur Cricket Association sindranga siteki cricket coach ngi oiba workshop apa pangthok pa hokre luang samam da leba luang popo cricket stadium da siteki pangthok pa hokiba workshop asida Manipur ki tongan ba cricket club sing deki lakpa coach kunma pan sargyari workshop asida BCCI gi level C amadi third coach oiba tanatana United Kingdom amasung BCCI gi first class umpire oiba Satrajit Lahiri na status ki coach sing da takpi tabi bi thokdang lauri Taski Kolomdoi Paupa Satakata workshop asina lamdam asida laiba coach singna nauriba sanaroi kaya bu takpi tabi bada soba mating ama oibata natana tungda lakatariba sanaroi singda ahen ba thauna ama piba ngamlagani Manipur Cricket Association na BCCI gi full membership ama oiraba matungda sathariba workshop asina lamdam asidagi aphabam sanaroi kaya puthokna bi pandam da sathaba thoram ama oiri Hokiba September 16 ki October 3 phawba International Wushu Federation sinduna Russia gi Kazan da pangthokiba taramari suba Wushu Championship ta Sanchau masana da bronze medal amsung Wushu Association of India mani North Eastern Council gi lamjing makada Assam Rifles sinduna Hokiba October 10 ki 13 phawba Silong da pangthokiba kontrok suba Senior Women Wushu Championship ta Sanchau masana da gold medal lawrak khrabi Imphal East District ki Yaripok top sing thata ki kaisam Arun Pama na ngasi Imphal International Airport thonglabda mahaki imung manung amadi mahaki makura wangkhem kendra ki MLK Megachandra yauna miyamna harau tayamna okre Russia na yumbu oiduna pangtokhiba championship astugi semi final da mighty hobadagi Arun Pama bronze medal phangkhibani panbayai Arun Pama International ki thakta gold medal amba silver medal amba amadi bronze medal ani aduga national ki thakta medal kaya lawr khrabi sanaroi amani mathang saigi February thada South Korea da pangthokadoriba Kolomdoi suba Winter Olympic tasu saru yanam ki damak India ke sanaroi taramani khankat pata yauduna housing training sathari vini The Contra Home Suba and Hazari amadi Dr. N. Tommy State Polo Tournament Saliba Taski Kunmanga ki pangthok bahorgani haina Manipur Horse Riding and Polo Association ki organizing secretary na Thadrok Pasero Lamada Hirakli Nakala Maramda All India Football Federation ki me Makada All Manipur Football Association sindana Manipura Sub Junior Girls National Football Championship pangthok lagani hairi Taski Kutaruk ki November 3 phawb da sathagada riba tournament asida nupi masagi football team kunma thoina saruk yaduna Komal Park Artificial Tub Ground amasung Thawal District Sports Complex Kodom Popida Sathakata tournament asi wapong phana pangthok pangamna ba lamdam asida leiba miyamna General Strike of the Banna Singba Kobita ba Amphagi Assistant Secretary na Pauzel ama pirakli Singjamai Kendra e Kangkut amadi Nambol Kendra Kangkut ani na taruk suba mangsa tabam iboyai amadi Puinabati Memorial League kam knockout kang tournament ki final da lamba tongrakani Sahi Yankai amasung humpu surba mioi singi oiba Kendra Wise Kang tournament asigi ngasi sanakiba tournament asigi ani suba semi final da Nambol Kendra Kangkut na Kundrapam Kendra Kangkut panjal tarahumdoi mapanda maiki ba piki bagalonena sathariba Kang tournament asigi final sangba ngamki Singjamai Kang Association asindra Singjamai singa matak namanapam mandop kam community hall da sathariba Kang tournament asida Kangkut taramathoi da sarugyari thasgi kunithoi da sathariba Kang tournament asigi final match sanarakani Laliba November Kunmari ke Kuntaruk Pauba Senagi Kansipuram the Pangtoka the Kuntrasa Boys and
Girls Junior Atya Patya National Championship ta Manipur ki mahut sinduna saruk yanabagi damak trial cum final selection laliba October khudmanga ga yupung tare taba matamda Lema Pokpam Association ground da pangtholagari haina All Manipur Atya Patya Association ama pana thatrok paselo lamana harakli Arabada bulletin asigi headlines apuna miyam da thamjagi Minister Nongthomna Birena Khankalaba Bioi Mapanda Bank loan Pangankre beneficiary Singasu Bank Apaba Pari Laina Basu Apil Tor Yang gini pan Maningol Sako Bana Lakota Governor Minister Hana Minister apa dia Atai Lusun ke ana Manipur Maningol Sing dia apa kau Lamdam masida pangzaba yalho nga singgo yokan aba Fisheries Department at haurang pakat yu haina Deputy Chief Minister Joy Kumana Masung Diwali kumahida bambula roke na singgo thapti ke Manipur da haksang soringa iba moong da nungsit muat bisang kangin engat